Lamdam asida leiriba media housing Amadi Paomee Singda security coverage Pibiyu Haina All Manipur Working Journalists Union AMWJU Editors Guild Manipur EGM Amadi Manipur Hill Journalists Union MHJU ki President Singda Security Advisor da Memorandum ama Pisinkhre Memorandum asina hai Lamdam asigi Paomee Singda thengkhang kayarak sakhangdaba Singda attack chatharakre Asigumba kahinba thawong sing asina press ki ning tamba amasung leibag asigi democracy da chauna singnaba ama oire handakta naharol gi thodang pauchi gi editor khoirom loya lakpada chathakiba attack adaso laibak thibane orakliba fibom asi nungdang ningai boibada natana biyamda achumba paudam phangana bu honariba Paomee singna mathau tawbuda achoba khurawa ma thangle Maramaduna editor khoirom loya lakpada chathakiba attack adugi matangda lengagda achumaran thidok piduna mara leiba sing logi matok inna chairak phanganbiyo asigumba pamdaba thodok sing ase makhata na thoktanaba Imphal area da operate tawriba Paomee sing amade media housing da security coverage Pibiyu amade Paomee sing na agia khang yautana mathau mapung fana pangthok na bokhonabada mating pangbiyo masigi mathakta media office sing amade journalist singi yumgi akoibada surveillance system thambiyo haina so memorandum asina makhatari